Kurumjari. ISTV News Ming Tabri Sumutaram Nokchiri Hozik Maru Pau. Imphal More Lambi ki watok loisnan ba Madi Manipur da present rule thamnan ba BJP na Prime Minister Madi Home Minister da taksilagani haina te saubna phongdokre. Ministry ki miyo mangana saba team amana Manipur da paikaliba sericulture ki thabak thorom sing yengsinkre amasung Nation Games tangasi rowing masana da meter changwagi single skull da Manipur ki ti ai saubna goal phangkre. Hozik mapung hai pau. Imphal More Lambida paramilitary force na miyam da wa piduna hozik wathok oriba sigi matang da waroisin purukna ba amadi Manipur da present rule thamna ba BJP Manipur Pradesh ki president Lusing ba timama Delhi da chatuna Prime Minister Narendra Modi amadi Union Home Minister Rajnath Singh unaduna taksilagani hairi immigrant ki matang da Prime Minister na public ta apology tokhrabani na issue sagarpui mathau ta jahaina BJP Manipur Pradesh ki president Tei Saubuna phongdokli hiram report ama Imphal gi nita patrick ta leiba BJP Manipur Pradesh ki office ta ISTV News ga hojik wathok ori Imphal More Lambi da thodok asigi matang da hangba wahang da BJP Manipur Pradesh ki president ti Shaubuna paramilitary forcing asi state forcing gi mateng pangna na balaibani state sarkar na Manipur da leiba state forcing asi hakthengna na dil to honbagi mahota paramilitary forcing da sinaba si chauna asoibani haiki hojik Imphal More Lambi da Manipur police ki check post ahumari hangdok pa yai miron biyaungna miyam da queue sang lefanduna harassment pibagi thodok asi Manipur sarkar Asoibani Imphal More Lambi da wathok asigi matang da waroisin purakna ba JC gi mihut sing hayengmak BJP Manipur Pradesh ki mihut kangbu ama mafam adu chatuna unagani Manipur sarkar na meeting tawduna leibana kanabu purakloi mafam dugi sentiment khangna sarkar gi mihut kangbu thaduna hakthengna na yengsinba mathok tai JC na pamliba dabi sing yawbu report ama lakliba February 12 da Delhi da BJP Manipur Pradesh ki team ama chatkadoriba asina Prime Minister Narendra Modi amadi Union Home Minister Rajnath pisinduna waroisin purakna ba taksingani Imphal More Lambi da bantatna tawbuna Chauna awa chaiteng nang libasi praja singni Manipur sarkar na masi khang batangai fade haina su president ti chauna phongdoki state ke manung da leibana lambi asida yam laba Manipur ki force na yam sang lambi sunataba paramilitary army na trevedi control to bongam de haiba simaksu sarkar si aswamba utpane Manipur gi hojik koiriba phibam masida saruk tara thokpagi manungda saruk mapan de chingi lamne chingi lamda leiriba Manipur police ki strength watli police station singda gari amadi khulai matik chana pidri police modernization gi thadarakpas yamlaba senpam karai de chatkare hairaduna tampaktana nongma kangdana bomb pokhaiba amadi bomb thamlambagi thodok leibana Manipur asi law and order ngak pangamdraba sarkar ni haibada haiman bathokloi amoromda center na lising ani shupna tarahum de tara mari gi apunba senpam lupa crore lising om chani thadarakpagi manungda lupa Lising Amaronda season Abana Chada, Kunmapan Dasmik, Animanga Kak seasonary. Sahi Loigadaba Numit, Nipumangani Rom Dangaire, Santerna, Selyamna Piraklabasu, season Abangam the Manipur Sarkani, Sanction Torokpa, Central Pool Gay Sanpam Degi, and a season Abakaya Tangari, Loina Works Department at Sahiluram Dida work program Fonlaga, Hana Tabak Sukiba, Tabak Maming Sing work program da, Hapayaroy, Lambi Chatpa, Yariba, Apavalambi Sing the Quelas, Hana Tajanba Amadi, Fatabalambi Sing, Sem the Basi, Sel, Matpayanaba Amadi Miamgi, Kandaba Works Department Haki, Manipur Sarkar asi law and order falandaba amadi financial mismanagement tobna Indian Constitution ge article number 355 amadi 356 ki matungina center na president rule thambaya masi khangna Manipur Sarkar na moral ground da pham thadok pa chungani handak Delhi da chatka doriba sida BJP Manipur ge mute kanguna Manipur da president rule thamna ba akan ba pressure pigna habu wafam chuti isawna phongdoki hari me abji loin tok thoga program semaga basasi quran ge harira yaro masugum basini are yenga dorisi Maramadana 2,200 crore Chin Bamdra Asigumba Sarkar Pasayam Tiswayam Pitisway Piruk Pasusinam. Serakasida Delhi election Gamari Lena Fongwa BJP manifesto da Awano Poglamdam gi musing da immigrant high kibadugi matang da Prime Minister Narendra Modi na Delhi da Pangtopa public rally amada apology tokre BJP di lale haibangamba aduguma national party ni masida rajniti ki kudong chabal launa na ba ate topa party singna issue sagat pagi kanaba karisu leiroi haina su president ti chawbuna ISTV News da Fongdoki BJP langre haiba aduguma ni yenghodre chame state amagi election manifesto da hapchalame madu approval lawdabra natraga madu thidu kanadi hoji haiwa wahe du yade lali haibase public ta apology to public ki rally da lale madu lawthoe haiba haigrabri
ꯃꯗꯨꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯆꯥꯎꯕꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔ ꯃꯥꯟꯅ ꯅꯤꯡꯏ ꯑꯗꯨ ꯏꯁꯨ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯕꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ISTV Pauginamak and Ranjan Amadi Naurivam Phyllis BJP Office Imphal. Sericulture ki Manipur Faikal iba thabak thorom sing yengsinanaba ministry gi mi mangana sabat team mangarang Imphal thungrare ngarang Imphal hek thunglabag state ki sericulture ki principal secretary L Lakhir amadi department asigi director and evol yauna official kyana saru yaduna Royal Classic Hall the review meeting pangthul matungdang si ministry ki team asina sangai pata sericulture department Faikal iba thabak thorom sing yengsin kre Ministry ki team asri yaurba miu singdi Central Silk Board Guwahati gi RO Joint Secretary Sir Diori Central Silk Board Bangalore gi Deputy Secretary Technical Monsi Isaac West Bengal gi CSR NTI gi Director Dr. S Nirmal Kumar Bangalore gi Central Silk Board ki Scientist Dr. RS Teosia Amadi Berhampur Central Silk Board ki Scientist Dr. AK Sahani team asina sangai pataleba project management complex the paikaleba thabak sing yang sinbaga loinena apen bafungdoki makhatana team asina tonga from sing the paikaleba sericulture ki thabak tom sing yang sinkhigani ISTV news na phangba pawgi matungina anisul phase ki paisa thadrak na ba ministry da khangalubada hana paikat ki batabak sing adu kadai phaw kumang sausin ba ka sausin na paikaleba gi haina yang sinna ba ministry team asi tharakibani hairi Athu akai oina anayek thorakpada mating pangnanaba pung kunmari matsupna mathau tawba helpline ama hangdok le haina health services ki director okram ibom charang asi upokpi khunok da pangthokpa free health camp yengsinba marilena pamusin phungdokre mana makhatana helpline asigi number na 102 ni masida miyamna call tawraga ambulance kawbu yagani haiki block program management unit Bisnupur block na sinduna reproduction child health camp aduda gynae pediatrics medicine amadi x-ray da miu chama yankhai rom lemna laing ki puna doctor manga amadi nurse manga amadi asa workers sing yauna pangthok piba camp asida hidak langthak sing su yentoki medical officer in charge M Devjani na miyam gidamakta khalaga pangthok liba camp asigi kunong saba lobi yo haiki health services director okram ibom sar makhatana ana ekilamda kunong charom from sing khandok tuna health camp asi pangthokpani miyam gidamakta khanbada GPS yawa ambulance nifutaru department lere masina na eki thabakta chaun mating pang ngamlagni haiki masigi khwaiding na pa si akoina internet ye nga khwaiding na ko ambulance 102 gi agi ko call center da lere misina my number se phone torga masida nga ama pokung ngamdana lere hospital da pugadamni madu thuna salaga lokhol lo habdi ma within minutes ta yorona bagi ko arrangements later adu number 102 se mo ko da hajar Amaromda upokpi khunauda haksel ga mari lenana khanane ne ba mifamam supang thoki mifamda upokpi khunau gi khunja sing amadi director masayauna health department mi kya susurga ki khuladi gi mi kya da darkar leba hidak langtak sing supi ki khunja amana phongdorpada nauna khundari ba mioi chamri yankrom leba phumsida anaye ki hidak langtak mai masing tampam amadi thakna ba isingi khudong chada ba kaya mayoknari mafam sida doctor amadi nurse lengna thambiu haiki director okrami bomsana upokpi khunau da sub health center ma hangdolagani hayeng digi hongna khullasida medical officer magaloinana mahaka tabak tawminana ba nurse amaga tharaklagani sub center sadi fawba barapi dunu mafam chaba ka amada anaye ki tabak chathagani second Saturday khudingda mirolabi yauna atei anaba sing yengnana ba ultrasound machine thamlagani khul asigi ising hapnan water storage tank amasu piragani haiki National Highway number 102 gi Imphal More lambi gi Tengnopolda Assam Rifles na khunja sing chathok chasinda athingba pibagi matangda state amadi central government ki mayok thaba PL gi ngasi sathkai hearing da Manipur sarkar gi maikai dagidi lambi sida chathok chasin tawriba singda athingba pibalaiti haina paukum pirakre haina advocate khaidemani na phungdokre ngasi chairap leba amba gi office pangthokpa pawmi sing unaba amada mahangna makha taraduna PL sigidama mahangna lusingduna Rakesh Mehbomna assist tauki ngasi hearing aduda Manipur sarkar gi joint secretary hongi respondent number 6 na haiba lambis da miyamna free movement tawda apan ba yat palaite phungdoki India government ki maikai dagidi paukum piraktabana lakleba February tang 13 faw manungda paukum pinana ba khangan khre Nibidang pung taruk tagi ayuk pung taruk fawa gari salhan dabab amdi sek taw matam da queue sang lelebhan duna miyam ba owa pibidana tana matam manghaliba si tok na ba ngasigi hearing aduda petitioner ki maikai dagi taksin ki Bharat Constitution ki chana kanglor matungina Bharat ki citizen amana mfumamne mfumda chatpa yahale tangai phadaba thingma leirabasu state asigoina ain leiraba matamda hugum asi pangthokpa yai hauzik khudeng thabi amadi Tengnopolda leiriba Assam Rifles ki check post ani asina
mamang saida first class magistrate fawo lambi da lakpada athingba pibu wathok laikre hanak tamirol menupi ama yauna BP stroke patient ama kunmari suba sam rifles on thingduna thamlaga chatpa tarbidi khongna changna chekad bha wapum si tasengna aran bani koisauna ba khunjasna asam rifles thawong yaning daduna matam kakta ban chathar pani masigi damak daita asam rifles ni hareduna apan ba yetpa pidana ba interim order pibu haina ngasigi High Court Manipuri sathaki ba hearing adu taksin gi haina paumising na phongdoki ko ya wai da hai de ba khoi te to ho ya e skin to la lo ya ho phau ani ge dar forum ba na bu phau ya ya ba adana ko da su disturb to ya adu bo adu gi mang da kalamu ka mi cha me ka chani ko cha pa mo ne ya ho le mo chai da da parin chani ya de da ka ta na ma thu ko ni ga na ha jo lo do are Kaya puto yara po siya asam rifle na kaya matabag chatay na banita ko libsi niya mo sa ko libsi kasi da asam rifle di mayokta ngunyan pindiya di mayokta na po sarka doano da po si mayokta da direction pero ka chitog da na ba tog na ado an po sarka giti ko na kaya tare That means some like Fana Torres and Prosakaki knowledge of the Toribra. Sidi Makata and Noina to Mongiari. Sidi Pilinagatum and Jacobiari. Wangoi Kendrigi gas consumers in gas association same cray at the same of the bussings who atumatam the same Lagahina. All Manipur Domestic LPG Consumers Welfare Association Kangali. Maram Chadana Paisa Loba Amadi Asweba Aramakaya Suntokumatamda consumers in the Hena Kudung Chadaba Piba Yarum Nabadi. Gas agencies in Gimatak Akan action localagani. Marile Neverson Aran Batawus Kankat Piganu Hana Association Nasina Apple Todi, housing at a break Matam. Amukana Taram Nokteri. Lamdam Sida Miam Gingakwi Senbina Lakleba, Central Security Force Kiana Minay Chataba Madi, Technopolda, Mirol Biyauna Mioika, Awa Piwit Homasi, Mio Amatana, Yaning Luhaina, M. Kilgi President, Sakinangasi, M. Sugi Officer Pangtopa, Paumisuna the Fungo Cray, Paumisuna Baduda, Singmeet. Tamisingmi Nupi Samas Ichal UPF MSU All Manipur Muslim Women's Development Organization gi Lusingba Lusingbi Kana Saryaki Imphal More Lamida Security Force mi minai chathariba asigi changsilakpa miyam gi khongdangda ngasi saryariba organization sina sawkani hairi iba amma mathengda satpa hangalanda sasaba mioi singda su yamna makoina time pass tawba haita moina sanabiba makoi kariyam kathaina dana khara thaksan ja sallaga leiba praja singi bo ngakui senbi bagi mauta moina yamna tamthina wotpa naiba haiba tare athiba wa haida wotpa naiba se akoina thamoi thengna nungai jadi tabada aduna matungda masigumba Assam Rifles athuba matamda lokthokhidragadi aikoi kemokonda leiba ichai su mayamduna changthaliba khongjangdo madu akoina luktare sina thamoi sengna sokna akoisu sabatkani haiba wafamje ai mayam famda thamje Mitay Mayekna number Thadaba Gari Kayadagi Milal gi Thomis na Sesang Khongkre Hairi ngasi Manipur Press Club ta pangthopa pawgi mifum amoda Bilal gi Vice President Naudaren Khomana Gari Mapus na Mitay Mayekna number Tharba matungda makugi Sesang singlaw yagani haiki pawgi mifum asida Bilal gi President S Tomasu Sarugyaki Kogi lub kharana koi sayul ama habidi hapta ama amadi komthok pi harabadagi koi ama komthoi manu sida ko ngasi se sang phajali besing ase thabi lonena solution na su kogi lub sida milanda kogi janabu puraga kogi koi landam sigi isagi mekse sokon honabada landam sing phun khuding bagi thodang sangi koi samaki ithoni khanbiraga kogi milan gi nate maside lepak sigi ni khanbiraga kogi sai sagi kogi line simba gari na tragasu hanai 2 wheeler 4 wheeler adi gari mokong mari pa hum panba hanai pon mosing ase kogi landam sim mayek sam sakta anam honabda thabi usini Lining thau mongba hanba khurambada thinglakliba asigumna hanumal khurambada su thinglakpa yai haina ipaki office ta pangthopa pamui singunabada mongba hanba umang amadi laifong kanba luki Vice President mitngambana phongdokre Paramakatana Mongman Bagi Kubamda Kurumge Havada Mahabali Seba Committee Madi Mahabali Seba Etna like Kurumba Yaru Henating Pasi Yaning De Ating Basi Atumatamda Loktok Trabadi Kongzankia Sangsilakpaya Haiki Koisi Nungsijaba Yellow Me Indigenous Samana Aquena High Bakogi Mongban Bagi Lifamsra Kurumjagi Havasi Yadragadi Aikoina Su Mahabali like Kurambasi Tingapaya
Ministry of Textile ki sponsor Makhada Manipur Apex Handloom Weavers and Handicraft Artisans CS Limited na sinduna Naurem thong laiba Yunam Keso Singh Community Hall da buyer seller meet pangthokre Thoramasi da sangmai Kendra ke MLA KS Devendro Manipur Apex Handloom Weavers and Handicraft Artisans CS Limited ki President and Saitya Bama Commerce and Industry ki Joint Director RV John na maruba music oiki MLA KS Devendro na ngasi pangtholiba thoramasi na pot putholiba amadi sinariba music da Chaun Kana Piragani Muga Marang Kaina Putoktuna Lamdam Asigi income Hana Lahana Bahonaminesi Miamna Pamba Potok Hana Putoktuna Market Chocolana Bahonaminesi P servicing the Sakari Maikati Lak Pakana Basing Pumpana Punganduna Makoibu Chaukanaba Tabak Paikasi Haiki Tasiki Kunitoida BJP Manipur Pradesh Sports Cell the Sindra Pangto Kadoriba Mega Marathon Race Manipur Miamna Saruyanaba Miam the Pausal Piba Relima BJP Manipur Pradesh Office ki Party President Saubun Lamthakre Lamthaba Duda Marathon Race ki Chairman Dr. R.K. Ranjan Convener Ibomcha ko Convener Kanbasu Saruyaki Te Saubuna Marathon asi Good Governance Anti-Corruption Hybrid Team da Pangto Kadavani Mr. Miam Saruya Biu Haiki Akwena Pami Madudi Manipur corruption Laitava State Amo Henba Aduga Nuaya Pana Pananaba Laira Singbu Nungaya Panale Henaba, Lyra Kohanaba, Adum development, Adu Pami, Maramaduna, I quite Asuma good governance, some Poraknaba Honabada, Manipur BJP gi, Sports Hengi, Silaga, Hariba Programa, quite Pantonanaba, Honabani. No Mugoiba state level Asa convention amangasi all Manipur Asa Workers Union Sinduna Imphal gi GM holder Pangtokre, Thomas National Health Mission gi Director Oibumsa Asa State Nodal Officer Dr. Case Usa Amadi All Manipur Asa Workers Union gi Vice President S. Zibolatana Saruyaki Convention Asigi Marilena Union Secretary and Binodini na Government Asa Sing the Piri Bapik Mateng Si Matamgo Chana the Bamadi Asa Singi Dakar Labor Masak Sing Tina Pangdabana Awabo Ire Hiram Silamari Lenabasing Ming Sangbi Nabapuning Sing Ki Health Mission Director Dr. O Imum Chana Asa Singi Award Passing Atumatam da Piragani Angang Popada Asiana Tokpa Hantanbada Asa Singi Taudang Sawi Angang Popada Sibiki Chang Hantanabagi Mana Pangbatarabadi Asa Singa Loina Sinagani Asa Singna Pangliba Kusumal Asi Chada Chama Henganaba Taurang Leresu Punduki India government ki wa pasang de adamina koi level de to busu adamina matam di khaga sanna batare kone do noida to khudi makin noi ki paisa ka loin pangari hangi sing du mathak sida koi na 100% ma ha listing ani pangta de koi na ani ma ha mari phangba adu ki plan de hojing ya bagi stage de lere Matam Queen Lebro Matungda Food Safety ki Designated Officer S. Bimola Kumari Devina Lusingba Official Team Amarangasi Imphal ki Tungatong Fum Singda Lambi ki Nakalda Sa Siem Duni Yolibising License Yaubra Haina Drive Chatakre License Yaudaba Sayon Basing Tonglon Silan Kre Kongjanga Dugu Marilena Bimola Kumari na Sa Yoliba Kangbuna License Para Matungda Nyom Tumna Hygienic Oibamong the Sayon View Aingi Wang the Sayon with Tabak Satar Glabadi Tingin Gani Haiki License Loraga Fazana Maising Apoina class Sama Loraga Ta Aganduda the veterinary department involved the Olaga Apoy Goinamaki Sang Sukana public interest super program Food Safety Amadi Imphal West Police ka Kusam Naduna Kwaramal Kaithel gi Ngari Gali Dasu Aini Yadaba Haksang Sokpayaba Polam Singh Phagat ki CMO Oibitanatana Designated Officer Oiribi Dr. S. Bimola Kumari Le Lusingba Drive Asida Imphal West ki SPO A Ganesam Sarma Madeti Official Kaya Suloina ki Drive Aduda Fagalwa Polam Singh Adudi Masing Yamlaba Jarda Khaini Talab Amadi More Rom Degi Pusalakpa Chana Thalaba Posai Singni Drive Asiga Mari Lenana Dukandar Singna Aina Yadaba Polam Singh Yon Bigan Haina Bimola Kumari na Fungdoki Chana Tanaba food items in Prisona Tauribra Taudabra Habadi Matanga Atop Drive Fatana Satagani Aduga Luina Matik Saba awareness sama Oinangasigi Kanosina Hamba Hoina Lozeragani Aduga Luina Tana Sinjaxing Yon Mamatam Dakaiba license like Draba Adu Rasu Pena Matina Kuda Tex and Lopa Technopal Laiba Kunmari Subasam Rifles with Tawong Yaning the Fongdokuna Technopal Village Authority in Impal More Lambida Ban Chatavasibu Sogot Poina USM Nangarang Tang Marigi Ayupung Mangadin Pilpuma Power Chatakiba General Strike that Sogot Kiba Punam Putak Fongdokli General Strike Manungda Munaba Karatokiba Madi Gari Akaito Tokiba Dugidamak White of Fongdokli
lambi asida lalol itik tawriba singda ngahak laitina piriba ay apan asina miyoy kayana awaba thengnaribani Assam Rifles Government of India gi arunba agenda asina kunai asib marom dom hingjanaba lambi thatpiba amadi mainland ngaraga hingba kunai ama oinaba sinba thorangla haina UCM na hanglakli Tenopoli khunja singna hogdoktuna mipum khudimra mateng pangduna chathariba protest asigi makataba singdasu UCM na solkani Kunmarisu Assam Rifles loktok trip fawba chathariba ban asibu charak chahingna loisinna buhonarabadi aran ba khongthang oigani JCM the Government of India ga yanarakli bawa madu mayak sengde Chief Minister na piriba thajwa asida ban handokpadi maram chade protest tawriba khongjang asibu karem na binahaina UCM na lawi hari housing atem break matanga amuka na taram nokchari Institute of Rural Education Wangjing na sinduna Managing Human Resource for Professional Excellence haiba hiramda numit wangani chumna chathagadaba National Residential Workshop among asidagi Institute asigi campus hokre Hagdokwi Tharomda Institute asigi founder and Ibotombi principal and Rajiv Kumar YK College Wangjing principal Dr. S Birahari namaruba musing oiki resource person kayana workshop asigi matangda wangangki Institute asigi principal Rajiv Kumar na miyogi masada yaujariba resource kaya bu khangdoknaba technique kaya workshop asida khanane nagani haiki gi sector da based over the get mama ekoina aksang miwe bagi manung de yaw body resource nam se khangna bagi namakta aduga oza moina satra gi kuthang da masi kamai tongdana angang bu yamna mating leiba kunai ama semma de ge habigi atumba thematic da samja bang Directorate of Chief Executive Officer Veterinary and Animal Husbandry Staff amadi Autonomous District Council Senapati na punna khusum naduna January tang kumapal ke February tang mari fawa sa nga singoiba medical camp ama Senapati District Inform singda pangthokre hui chartered kun anti rabies vaccine kap thoki amadi o kumpuda swine fever vaccine kap thokwa yauna tai darkar oi hidak singsu yanthokre hairi Manipuri Students Federation MSF na sponsor tawna puthokadaba Time Star Artist Union ki sumang kumai City Police ki lilagi mayai thoni thorong asi Manipur Press Club tabang thokre thorom sida IGP Manglem Jao MSF ki President K Sirajuddin Manipur State Sumang Lila Council ki hanagi President Gunachandra Ranjit Ningthauja amadi Bokul Mangang Sosruya ki lilasi ai bana sagol sem sanani amadi puthokpana en dhanavir lamjing lamtakpana Ranjit Ningthauja ni Waitho Water Supply Project na Waitho Part ki akobil lariba khunja singda thaknaba phawai sing pinanaba pipeline tingbai thabak lakleba February 15 faw manungda Manipur Sarkar na thabak paikarpa hodrabadi February tangpuldagi project asigi thabak thoram punnamak thingjalagani haina Joint Action Committee on Affected Areas of Waitho Part Water Supply Protection na khangali haujik sanabagi paw Asing sanabi pauda Kerala da sathariba kuntra manga suba Nation Games ki ngasi rowing gi meter changwa gi single scull da Manipur gi te sawuna gold medal fangle amarom da masana sigi meter changwa gi spring double scull da su CS Priyana bronze medal fangle amarom da Yaching da Binod Kumar na silver medal fangle ngasi pauda apunba medal masing gold manga silver ani bronze mari puna medal taramathoi logduna Manipur na medal tally da Nepal suba position da lady Sathariba Games asigi matangda ikogi mihut Richard Ranjan amasung nauba khwarapomna Kerala de pirapor report ma Kerala gi Bembanat Lake ta chathaba roaring masana da ngasi ayu Manipur na bronze medal ama phangduna Manipur gi medal tally da hengal hamagam le hoje aiga leminari basi Manipur gi bronze medal lor pangam laba adugum laba Manipur gi mai pak laba sanori singni aigi nakan makta da lek piba aiga thanana le piba sina ikogi te chawa debi loina na mahaka panaraga double skull 500 meter sprint ta ikogi bronze medal lor khibi asina Priya ni hoje aina sanori sing sida mai pak ko mikup sida kari kari phawbu gi haibdo amtang khangjage chawa hoje nungai mikup sida nana Manipur gi miyamna phongdong ni musikai ni nungai ba haise khadi nungai yamna nungai ba haibdi leitre mamang Jharkhand National Games ta golobangam gibne adubu handak ki performance de kitang kakti sonthabra haina khale ado akoi gi hona jaman haitare akoi gi lariba level sigi matung ina phangbane haina su ai haijani Priya di mamang na su gold medal lo khre congratulations su pijari loina na ngasi bronze medal su Manipur gi medal teli da hakat pibang ame kari kari phawi hoji I want
ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯃꯃꯥꯡꯗꯁꯨ ꯒꯣꯜ ꯑꯅꯤ ꯑꯃꯒ ꯕ꯭ꯔꯣꯟꯖ ꯑꯃꯒ ꯂꯧꯋꯦ ꯑꯗꯨ ꯍꯟꯗꯛꯁꯨ ꯒꯣꯜ ꯑꯃꯒ ꯕ꯭ꯔꯣꯟꯖ ꯑꯃꯒ ꯐꯪꯉꯦ ꯑꯗꯨ ꯑꯩꯒꯤ ꯇꯦꯂꯤ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯑꯣꯏꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯦ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯔꯣꯌꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯐꯦꯁꯤꯂꯤꯇꯤ ꯈꯔ ꯄꯤꯈꯤꯗꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯩꯁꯥꯅꯤ ꯈꯪꯗꯦ ꯄꯦꯟꯗꯤꯡ ꯈꯔ ꯂꯩꯌꯦꯅ ꯇꯥꯏ ꯑꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯅꯈꯣꯏ ꯄ꯭ꯂꯦꯌꯔꯁꯤꯡꯗ ꯀꯩ ꯐꯥꯎꯋꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏ ꯕꯣꯠꯀꯤ ꯐꯦꯁꯤꯂꯤꯇꯤ ꯄꯦꯗꯜꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯌꯥꯝ ꯋꯥꯠꯂꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯕꯣꯠꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯂꯤꯔꯕ ꯕꯣꯠ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝꯕ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯄꯨꯗꯨꯅ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯎꯗꯨꯅ ꯇꯥꯃꯣ ꯔꯨꯄꯋꯥꯟ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯖꯔꯤ ꯂꯣꯏꯅꯅ ꯒꯦꯝꯁ ꯑꯁꯤꯗ ꯇꯥꯃꯣ ꯃꯅꯤꯄꯨꯔꯅ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯀꯔꯤꯅꯣ ꯑꯗꯣ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯄꯤꯖꯈꯤꯕ ꯑꯁꯤ ꯌꯥꯝ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯍꯣꯠꯅꯈꯤ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯐꯥꯏꯅꯦꯜ ꯃꯦꯆ ꯑꯁꯤꯗ ꯑꯩꯈꯣꯏ ꯐꯥꯏꯅꯦꯜ ꯆꯪꯉꯤꯕ ꯑꯍꯨꯝꯃꯛ ꯑꯅꯤ ꯑꯃꯗꯤ 4-4 ꯇꯥꯏ ꯑꯗꯨꯁꯨ ꯁꯝ ꯁꯣꯔꯠ ꯑꯣꯐ ꯐ꯭ꯔꯦꯛꯁꯟ ꯁꯦꯀꯦꯟꯗ ꯇꯥꯈꯤꯕꯅꯤ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯗꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯃꯦꯆ ꯑꯣꯏꯅ ꯗꯕꯜꯒꯤ ꯁꯥꯟꯅꯔꯤꯕꯗꯨꯁꯨ ꯑꯩꯈꯣꯏ ꯕ꯭ꯔꯣꯟꯖ ꯑꯣꯏꯕꯁꯦ ꯀꯔꯤꯝꯇ ꯅꯤꯡꯍꯟꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯃꯁꯨꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯗꯤ ꯈꯔ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯤꯡꯁꯤꯟꯕꯒꯤ ꯃꯃꯤ ꯇꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯁꯥ ꯊꯝꯖꯔꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯔꯣꯌꯤꯡ ꯑꯁꯦ ꯉꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯀꯅꯤ ꯍꯦꯟꯅ ꯐꯔꯛꯀꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯍꯦꯟꯅ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯦꯆꯀꯤ ꯑꯔꯣꯏꯕꯁꯤꯗ ꯑꯩꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯊꯝꯖꯔꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯑꯂꯥꯐꯨꯂꯥꯒꯤ ꯉꯁꯤ ꯕꯦꯟꯗꯅꯥꯠ ꯂꯦꯛꯇ ꯄꯥꯡꯊꯣꯛꯂꯤꯕ ꯉꯁꯤ ꯔꯣꯌꯤꯡ ꯃꯁꯥꯟꯅꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯟꯅꯁꯤ ꯉꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯗ ꯃꯅꯤꯄꯨꯔꯅ ꯒꯣꯜ ꯃꯦꯗꯜ ꯍꯧꯖꯤꯛ ꯐꯥꯎꯕ 3 ꯐꯪꯕꯒꯤ ꯃꯅꯨꯡꯗ ꯔꯣꯌꯤꯡꯗꯒꯤ ꯒꯣꯜ ꯃꯦꯗꯜ 2 ꯑꯃꯗꯤ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯑꯃ ꯍꯥꯞꯆꯤꯟꯕ ꯉꯝꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯤ ꯌꯥꯝ ꯐꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯒꯣꯜ ꯂꯧꯈꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯅ 200 ꯃꯤꯇꯔ ꯗꯕꯜ ꯁ꯭ꯀꯜ ꯑꯦꯟ ꯂꯛꯁꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯒꯣꯜ ꯑꯃꯁꯨ ꯂꯧꯈꯤ ꯂꯣꯏꯅꯅ ꯉꯁꯤ 500 ꯃꯤꯇꯔ ꯁ꯭ꯄ꯭ꯔꯤꯟꯇ ꯗꯕꯜ ꯁ꯭ꯀꯜꯗ ꯉꯁꯤ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯍꯥꯞꯆꯤꯟꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯜ ꯇꯦꯂꯤꯗ ꯄꯥꯡꯕ ꯔꯣꯌꯤꯡꯗꯒꯤ ꯄꯥꯡꯕ ꯃꯇꯦꯡꯅꯤ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯦꯅꯣꯏꯡ ꯀꯌꯥꯀꯤꯡ ꯇꯤꯝ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯂꯣꯏꯅꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯦꯛꯇꯤꯁ ꯆꯠꯊꯕꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯦ ꯃꯁꯤꯗꯒꯤꯁꯨ ꯃꯅꯤꯄꯨꯔꯅ ꯒꯣꯜ ꯃꯦꯗꯜ ꯀꯌꯥ ꯂꯧꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯂꯣꯏꯅꯅ ꯆꯠꯊꯔꯤꯕ ꯔꯣꯌꯤꯡ ꯃꯁꯥꯟꯅ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯨꯅ ꯊꯣꯛꯇ꯭ꯔꯕꯁꯨ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯑꯣꯔꯤꯁꯥ ꯑꯃꯗꯤ ꯁꯔꯚꯤꯁꯦꯁꯅꯆꯤꯡꯕ ꯇꯤꯝꯁꯤꯡꯗ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯁꯤꯡꯅ ꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒ ꯑꯗꯨꯝ ꯂꯝꯕꯥ ꯇꯧꯅꯕꯒꯤ ꯑꯀꯟꯕ ꯆꯥꯡꯌꯦꯡ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯧꯈꯤꯕ 2000 ꯃꯤꯇꯔꯒꯤ ꯁꯤꯡꯒꯜ ꯁ꯭ꯀꯜ ꯐꯥꯏꯅꯦꯜ ꯑꯗꯨꯗ ꯃꯤꯑꯣꯏ 3 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅꯔꯣꯏ 4ꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯅ ꯒꯣꯜ ꯃꯦꯗꯜ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯑꯃꯗꯤ ꯁꯤꯜꯚꯔ ꯃꯦꯗꯜꯒꯤ ꯑꯀꯟꯕ ꯂꯝꯕꯥ ꯇꯧꯅꯈꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯦꯆꯁꯤꯡꯗꯁꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯦꯆꯁꯤꯡꯗꯁꯨ ꯃꯅꯤꯄꯨꯔꯅ ꯀꯦꯅꯣꯏꯡ ꯑꯃꯁꯨꯡ ꯀꯌꯥꯀꯤꯡ ꯃꯁꯥꯟꯅꯁꯤꯡꯗ ꯃꯅꯤꯄꯨꯔꯒ ꯁꯔꯚꯤꯁꯦꯁ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯛꯄ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯛꯄ ꯑꯣꯔꯤꯁꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯛꯄ ꯃꯅꯤꯄꯨꯔꯤꯁꯤꯡꯒ ꯃꯅꯤꯄꯨꯔꯒ ꯑꯗꯨꯃꯛ ꯑꯀꯟꯕ ꯂꯝꯕꯥ ꯇꯧꯅꯒꯗꯧꯔꯤ ꯃꯁꯤꯃꯛꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯣꯔꯠꯁꯇ ꯄꯋꯥꯔ ꯍꯥꯎꯁꯅꯦ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯛꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯂꯧꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯖꯔꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯥꯎ ISTV ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯅꯥꯎꯕ ꯈꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯊꯤꯌꯥꯝꯔꯟꯖꯅ ꯃꯤꯌꯥꯝꯅ ꯊꯝꯖꯔꯛꯈꯤꯒꯅꯤ SSB Lucknow amadi ARC Shillong first ever Wahangbam Thoibi David Challenge Hockey Trophy Men's Open ki quarter final changkhre Manipur Hockey na Syndrome mapali team ahum yauna punna team taramathoi na saru yaduna Kumalapak Hockey Stadium Saturday first ever Wahangbam Thoibi David Challenge Hockey Trophy Men's Open ngi sani ki bapul ege Royal League round mesa mapal ki team oreba SSB Lucknow amadi ARC Shillong goal ani ni sanadun draw chakki SSB Lucknow की गोल अनि अदु एस नाउचा अमदि प्रदीप कुमार चनखी ARC Shillong की गोल अनि अदुना लालहुरा तिलुंगा अमदि TS ओजित न चनखिबनी टीम अनिमक ड्रॉ चलबसु टूर्नामेंट असकी क्वार्टर फाइनल संख्रे हयंग अयु अमदा क्वार्टर फाइनल मैच ता ARC Shillong अमदि YCCIC अहलुप सानगनी अनिसुबो क्वार्टर फाइनल मैच ता SSB Lucknow अमदि अमहा मोइरांग सानगनी नुंगतिल के अहान मैच की अहुम सुबो क्वार्टर फाइनल दा हॉकी यूनियन लारिक ममलेकाई अमदि CO Singimai Sanagani Mari Suba quarter final match the Farm High School Amadi K ISC Komanga Sanagani Kuntra Manga Suba Nation Games Saru Yagataba Judo Amadi Taekwondo Masanagi Sanaroi Amadi official singer si Kerala Gidama
Kuman Lampaki Infal Tadokre. Judo Masana da Sanaroi Tare Amadi official and Saruyari, Taekwondo da Sanaroi Tarataru Amadi official Marini. National Games ki ticketer and travel plan ki convener W Susil Kumarna Manipur ki medal tally da sound mating palamba sepak takraw amasung wusugi event tararong ki masana handaki National Games asida yaudabana medal masing soidana hantarakani judo amadi taekwondo masana sing asidadi mamangi National Games ki medal masing tadana phangani haiki Aiba Manima medals hope ni na mayam na panabi when you come me madudi mamangi National Games number of medals Manipur team contribute to me. I Nasatoi and the key national game more medals for Kani I Nasatoi. Kangpok Pigi Tuzang Area Youth Association Ground January Taranthoi the Gisataraki Bakuntratere Suba Annual Sports Meet Nasilusin Kre Football Team Nifumari Amadi Volleyball Team Kuntrataruna Saruyadun Satrakpa Meet Asilusin Bitoromda IFC the Minister Namtang Haukiv MLA Nemsa Kipgensu Saruyaki Cultural Team Kayagi Competition Su Pangtoki Thorong Mari Lenena Minister Namtang Haukibna Autonomous District Council Gi Mikalda Isai Sana Pam Musin Kanduna Kibalite Nabo Thadabiu Hauziki Matamda Khana Chainaba Amadi Umkhat Nabagi Matam Natre Santi Gi Maike the Mai Onsilase Haiki Mapal Super State Level Case Prize Open Tug of War Championship Men's and Women's Lagliba February Tang Kunmat Wedi Kunmanga Fawa Kuman Lampak Men Stadium da Manipur Tug of War Association Sinduna Pangtolagani Men's Open Goina KG Changwa Humpu Amadi Women's Open Goina KG Jamri Marifu da category Ani Thongna Sangdam Nagada Championship Asigi Case Prize da Lupa Lising Kun Lising Tara Manga Lising Tara Amadi Medal Trophy Golina Prize in Pigani Championship Asida Yauningba State District Local Club Association Public Sector Undertaking Amasung School College in Chingba Masana Sibu Pamjaba Sanarisina Kupambarol Amasung registration form Hidama Kumalampak Leba Association Office the Kanglaba Yagani Hari Aikoi Club Oinam Tingle Sinduna Sinjama Oinam Tingle Laribila Pakta Team Kuntaruna Saruyadun Chatariba Second Oinam Charlie Memorial Men's Open 5-a-side Football Tournament King Sasanik Mesta TYDAFC Tawulna Mastaha MU Campus Goal Amasinoda Mighty Pikre Anisuba Masung Ohum Suba Sanagada Messinda Makoi Makoi Lambalak Tabigi SYDA Soro Kaibam Nekai Amadi BPYC Basikongna Walk Over Funkre Basu Kangabong na Sinduna Kangabok Tasatariba Tara Nepal Suba State Level Open Debla Memorial Trophy Tennis Ball Cricket Tournament King Sinsana Kiba Ahma Pre-Quarter Final Mesa SDC Tawalna Tamuya Langtabal Wicket Mga Damai TV Pikre Anisuba Pre-Quarter Final Mesa MCC Kangabona SYDA Atopo Muran Kumapal da Mighty Pidino Quarter Final Sankre Hayeng Ahum Suba Pre-Quarter Final Mesa Basu Kangabo Amadi NYC Ningtaunaiga Sanagani Marisuba Pre-Quarter Final Mesa WYC Wangkim Amadi Kagemba Kiangwega Sanagani RYDO Ngaikong Sifai Nasino Ngaikong Sifai Chatariva First Level 8 Men Aside Football Tournament Asisanik Mahan Mesta PIYU na Kaposangbam Laktabadigi Iko Bisnupurna Walk Over Lokre Anisuba Mesta Su NGYDC Ngaso Bokpi Laktabadigi NYC Ngaikong Kulena Walk Over Funkre Athletics and Football Club Thawal Atopom Sinduna Thawal Chatariva First AFC State Level 7-a-side Men's Open Football Tournament King Asisanik Mesta ZFC Tentana 7-star Thawal Goal Mari Ahumda Amadi Anisuba Mesta Real Sagol Banna TYPO Yaripopu Goal Anisino by TVP Kre Nisa Thangmai Banna Mga Suba Jiri Noni Gopal Cup Invitation Football Tournament Final Sankre All Jiribam Sports Association Sinura Jiribam Higher Secondary Playground the Chatariba Mga Suba Jiri Noni Gopal Cup Invitation Football Tournament Asisane Kiba Hanba Semi-Final Mesta Nisa Thangmai Banna JPC Agartala Goal Mga Sinoda by Piduna Final Sankivani TS Birchandra Singh Football Academy ni Sinduna Tabung Khok Makha Lekai gi Tabaspa Complex Sathariba Sahi Tara Makha gi Ahanba Sahi Taram de Makha gi Taruk Suba Amadi Sahi Tara Taruk Makha gi Tara Mathoi Suba State Level Boys TS Birchandra Singh Football Academy Tournament ngi Sane Kiba Sahi Tara Makha gi Nupa Macha gi Ahanba Mesta MUS Maiba Khulna MTSU Malomo Goal Ahum Sinoda Mai TV Kre Ani Su Mes ki Sane Kibda Tabaspa Team A Tabung Khok na SYDA Sorok Haibam Nakaibu Goal Tara Sinoda Mighty Piki Sahi Taram de Makagi Sanakiba Mesta KYSC Kangsup Amadi Amofa Academy Morang
goal amam sanadu draw chakre chahi tara truk makha ki sana khiba match ta tabaswa team A tabung khongna tabaswa team B tabung khoko goal ani amada maithibi pikre ngasi sathaki ba cabinet mifamna tara suba Manipur Legislative Assembly gi tara suba session March tha mamangda phamawa yana magidama tha asigi kumanga dagi mifam kowina ba governor da haizaba haina warep lokre sarkar gi wangangloi minister Okendro na phungdo khibada rusa gi sentang makada Manipur da State University malingna bagidama handaki assembly session da dana manjuri University bill lisingani tara mari puthokpada su cabinet aya pikre Sarkar Linkhana ba thorang toriba dana manjuri University CDM College GP Women College LMS Law College punsinduna semgadawani hairi assembly session asida Manipur State Cultural University bill amasung draft Manipur Roadways bill nisngani traum puthokpada su cabinet aya ba pikre pangai de leba Manipur Science Laboratory sengotnabagi damak darkar leba post kunmari mention bada aya ba pikre National Rural Health Mission ki makhada State Health Society ki darkar leba staff chani 100 contract hapa Tabak hapaga thing balok tok tuna State Election Department ga hangwa post mention bada su ayaba pikre Manipur Information Technology Policy lisingani tara mga su ayaba pikre haina minister na phongdoki Ukul district ki Myanmar ga tainaba tarong amasung khulsak village me adang sinungtil ID ma pokhai bada mi ma sire amana sokle hairi Jiribam subdivision leba class in the mahitam leba mairu singdama MSU district committee Jiribam sinduna January tang mga dagi Jiribam government higher secondary school da Thamagi lem sathar ki ba coaching class ngasi loisin kre loisin mi thoram da Jiribam government higher secondary school ki principal L Ranjit Kumar MSU Jiribam present Wan Sanjit Singan Singba mioi kya na saruyaki Laitangbam Ibo Pisak Singh Memorial Trust sinduna Siko ground lorimam lekai da team kunna group mari thona khaidok tuna chathariba first Laitangbam Ibo Pisak Singh Memorial 7A side football tournament sisani ko match ta KYC kainongna BSU nongpo kaksingbo goal mangani da maiti pikre Eagle Football Association Thawal laisang themna sinuna Thawal public ground da team kun sarwa duna ngasidagi first level Eco Trophy 7 side football tournament hokre hawdokki thorunga mari lena tournament se sarwa riba team singamadi association asigi members singna Eco ning thawgi khumdigi maira lawduna sarung power rally chatki hawdokki thoromda laisang them Jilla Parishad member MD Abdul Latif social activist TIs Open Susaruyaki tournament asi ahan match oina Rifa laisang them amadi KSWT DA Kiam Sifaiga friendly match sama sanabda Rifa na goal taru anida maiti piki Hausik nasino magi ingasagi pau ICR lambel party phangba pau gi matungin ngasi khwaidi saba degree Celsius kunmari dasmik mari khwaidi imba degree Celsius manga nungsite yaw ising manil gi chang ayuk te chada marifu nungtilna chada kuntrataru nongju gi chang nil Hausik arob damaro pau amana Imphal More lambi ki wathok loisna ba amadi Manipur da present rule thamna ba BJP na prime minister amadi home minister da taksilagani haina tie sauna phungdokre ministry ki miyo mana saba team amana Manipur paikhaliba sericulture thabak thorom sing yangsin kre amasung nation games da ngasi rowing da meter changwa ki single scull da Manipur ki tie sauna goal phangkre hausiko in the ISTV news patha solution jare ming tabis mukana khurumjari